Good evening, everyone. Mayam dangasi surprise when I give friends am lamna line palen dagi Facebook tadi mayam na mir Kamei na magi su account lai bani live tai ga dum Wari batai sanaba ai am nungshiraba friend ni made akhoi organization gi thok thorom da su dum mana ngamjang jaba contribution tawba jati manadra su dugumba ai gi marum ni ngasi khoi lakpasi am nungai bra kamai to ge lapra Yam nungai kharabuti lapi adu oisu yauda yam nungai ba mafam oirame uzabu thingnari se lambi di am phattaba lambi di khara wai lambi di am phatte hai adu bo khoi ge swai da lei basi kai hai ta ai nga sa yam nungai hai baduni ko dana mayam na khoi gi dan dagi live ta kai da di mayam hangi da ngasi di direct ni si direct lai ai mo si am nungsi thank you dana mayam na khore lai gi magi page tu so ai tek to ke mayam na follow to san bio dona se khoi gi umpio gi head office ta ni lai se so khoi office ki som le ko light sin wai ta ba gi som den bani head office ta le re dare kai haning ba uzabu thingnage na matam kuina asum mapalam da leina thingna ba ngamda ngasi thingna ba se yam nungai uzana su Manipur da thoraga miyam thabak tawraba miyam su uramgani mateng pangba mai pakpa haibado aduni na haraubu oina uzana mai pakpa thabak su miyam tawbi khre dugi haraubu oina isu unazaba halakoni marup amagi oina zaibu miyam support tawbiu mana henba asidi henna pangthokpa ngamba tawba ngamba uza ama oisu no haina aina so khara haijage ai live kumba video gumba si noi da yengbra loi yenge aina yengba hobadai ai marup mapan loina yengnarabani haujikan kai di hai nei phatte hai bra uzabu yam thagatli yam phai haye si tampak da khakle akhoi singnu su uzagumba mi ngangba achumba ngangba tokthokba ngamba uzagumba lairadi jinglom da su yam pharani leibudi lei orsu uzagumna pangthokpa leidana ko mana nang handak laarga Manipur da yam mai pakpa thabak tawbire ai yena uzabu yam thagatjare su yam tawba natila tawai tawdaba nate tawai haidi tawai haidawni natra mi miyam tawbibagi tawai haidawni tawdaba mi bu tawai hai yade ko do Manipur gi Iran se sida di akhoi sing da di kamai tawi hujik se hojik sidi irang si khara ing asi tampak sida ing tap ga jing leibani na jing so dum khara budi handagi di peace oina lei okay asumna le di hena babu erani orasano khoi chingmi tami amadi ramdam da lei ve sa khoi pumna muksi bijat khai da lida akhoi Manipuri ni habasida mayam puna himinasi nuksi chana himinasi habasi aina su pijari aduga ai friend na su pijari ko ma Eikhoi metelon ngang da yamna kitang ki dobani anduna akhoi prayer gi kaisu law kra mayam si di swai da lesal lagi thank you everyone